ngasi thokiba thawdo wathokshing maruiba I pauksing khongacharakana Manipur Top Channel dagi share tawzgi myam lufuktaminasi ahan bada maruiba pawama oina khongacharakana hojijik myam Manipura I pauksing newspaper na singba masum koigi TV cable na singba Manipura myam yengba phangnadri sigi manung chanboina All Manipur Working Journalists Union na ngasi tang taraga mga February English ngani ga kun ga mathoida ningthoka bagi ayuk pung tara taba matamda amzu amadi EGM gi apunba emergency general body mifam ama Manipur Press Cup ta pangthok tuna makhagi warep asi amatu oina warep laure mem warep singsi kari kari no habdu mem taminasi warep singadudi ahanba warep ngasigi mifamna poknafam amadi People's Chronicle gi office ta thasigi tara homdoida bom langsinduna satharamba thawong condemn tawba haina warep laure Anisu warep media house asida bom langsinduna aki akhang piramba haibisi media da attack tawbani haina lauraga tawramliba thawong asigi maram tawriba singna ngasi ahing nongyaidagi hauraga pung 9 gi manungda marik sumba wafam amzu amadi EGM da khangalakadabani ahum suba warep thawdo asida hakthengna sinariba misa adu home department na pung 9 gi manungda faduna madugi chapsaba action lawgadabani mari subu warep ngasigi mifamna piriba pung 9 gi matamasi isa isagi sintha leptuna sit and protest makha sathaba manga subu warepta ngasigi mifamna piriba matam asigi manungda lakpa awonba adu pung 9 gi matam hek loibaga amukhana mifam GB ama kauraga khanaba haiba warep laure haina S Bokul Jawba mitai Vice President amzuna sign taroga thadorokpa notification asina phongdorakli makaja tarakpoina ngasi thokiba thawdo wathok singdagi maruiba pauksing khongacharaga Manipur Top Channel dagi myam taminasi amasung mayamna pausi tabibu lora matuna soi soidana mayamna comment box ta adom adongi tanglaba wakhalon singdo share tawbiramu haina Manipur Top Channel gi mekedik share tawjari makha chatharakpoina yamna thajaningai oiba mafamdagi phangba pawmana Imphal East District ki manung sanba khongang amada tang taraga mathoida thokiba nupi mau amada molestation tawbikri hari yamnamak nungaitaba thawdo amani myam tang taraga mathoi nungthil pung ani makhaida mawasina sanmang kiba thiba satki hari labukta amasum yumthangnaba nupaduna theminarusi takpigena puraga kongkut amada pusilaga nupi ya haksang sing amasum life attempt tawki suhari amasum nupi si hanagi anaba masu lei hari anabagi matawadu yengba ngamdraduna da satarani haiduna nupidu langthu amaga satki hari nupaduna asunasu hairami hari nangi nupaduna apamba phangalaga aingondana karigi yade amasum private part yengisu hairami hari nupiduna yam wana yum halakpagi lambidasu inaraktuna asumna hai hari atopa miyoide hek haidokpa matamda thangna yanduna hatkinisu hai hari nupa si masa ahum lairi hari amasum nupi sigina masa ani lairi hari nupa sigi sagai si saubna nupi sigi imung manung kinare aduna nupa sigi imung manung yauna laikadigi tanthokpa pami adubu warepnaba loidri hari nupa si hauzik police ta lairi mara laite hainasu phongdokli hari lamlai police na meeting da laktuna nupa asina mara laite hai haina phongdokli mara laite hairibadu praman pike haina imung singi miyoy amana pike su hairi hena akhanaba source madagi phangbadagi myamda sigi pauksi myamda share tawjarakpani siguma crime singchi Manipur itatatana nukti khudingi thokliba crime ama oina tarokli myamsu kari wakhalo lebibigi habdu soi sodana comment box thambiramo makha chatharakpoina topa maruiba paukramo myamda share tawjaraki myam taminasi Dr. Ranjana Poni yokhanaba parliament taksinkhre Manipur gi sagol kangjagi masanada sijinnariba Manipuri poni kanaba amasum yokhanaba akhanaba project ama paikhanaba Inner Manipur Lok Sabha gi MP Dr. R.K. Ranjana parliament pukhatkre hari parliament tikcha tharakiba budget session gi ngarang phamkiba aroiba mifam adugi discussion award Dr. Ranjana wafamsi puthoktuna haiki
modern polo gi horakpham oiriba Manipur gi sagol kangjai masanada sizinaba Manipur gi pony asi ngasidi nongmono gi asum masing hantaraktuna mutkiba yabagi thak amada lakle ngasidi pony gi masing asi supnagi songa phawba yaudre mangsilagliba sagol makhal asibu kannaba amadi yokhanaba pony gi dama akhanaba project ama paikhatpa mathok tarakle Manipur gi government ki oinadi phan matik sana laitaba maramna pony gi damakta akhanaba project lokhatma ngamdri maram asina pony kannaba akhanaba project amagi makhada sinthang kaithokpinaba prime minister amasum union finance minister gi pukning singsinki mahakna makhatana Bharat Mala Pariyojana gi makhada kilometer lising taraga humdoi sangba lambi amasum masigi mathakta kilometer lising taraga mathoi sangba national highway corridor semnaba Ministry of Road Transport and Highways ki makhada lupa koti amaga lising taraga nipanga samaga amagi senpam budget hapli masigi mathakta North East India gi oiba geo topographical situation da yumpham oiba akhanaba yojana ama budget hapiyo Imphal More samnaba railway line paikhatnaba amasum loktak ta tangduna leiriba ngami singi yaifanaba thabak thoram kya paikhatnaba wafamsu MP R.K. Ranjana House ta pukhatkhi haiduna ngarang taraga humdoi February English ngi kunga matoi thangja numiki Manipur dagi fongma nungtigi paukse ponaphamda fongdorakhi amaromdana taraga humdoi February English ngi kunga matoi thangja numiki session da su R.K. Ranjana Netaji Subhash Chandra Bose ki samaga kunga mangarak suba mapokumon Paratram Diwas ka mari leinaba thoram Manipur pangthokpagi matang da su house ta uhai kya phongdokhi osil loisilak point tentakpa atopa maroiba pawkhra namo Manipur University Student Union election da mai pakhraba musu president maibam Michael Singha amadi class representative singbu achamba thoram amaga loinana okpagi thoram ama ngarang Manipur Student Federation MSF head office ta pangthokre haiba masu hainari atopa paw amanamo di Nambol Khongkham Youth Club and Library na sinduna ngasi club asida lekai miyam amadi club asigi member singna toizam khuthaiba luwangbu okre khuthaiba luwang handakta Gujarat ki Anjarda pangthokiba invitation all style martial art national championship 2021 da gold medal larakhibani hainasu social media ra thengnari loisalakpoina content masa ama oina mayam Thaubal Saban Tongbadigi anga ama Thaubal Turel takhiba aduda thibagi thabakan sathari hairi hauji akanba mongda CDRF amadi NDRF na thibagi thabak sathari angang asibu Thaubal Turenda taukhatpa thengnabirabadi manak nakpa police station na pau pibiyu amadi miyamda post asibu share tabiyu hainasu social media da share tawnarakli adu mem hojikoina matang sa loisinjarage adu sungsoi soiduna anauba I pau leragadi mayamda sungsoi soiduna share tawjaraki miyam adu fongai minersi hojikoina di kindnersi and thank you